ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯡꯌꯥ ꯂꯝꯕꯤꯒꯤ ꯑꯀꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯏꯅꯤꯜꯁꯨ ꯇꯥꯗꯕ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯤꯗ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯃꯈꯨꯠꯇ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯥꯏꯗꯨ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯤ ꯀꯅꯥ ꯑꯃꯅ ꯇꯥꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯃꯨꯛ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯊꯨꯅ ꯆꯠꯂꯤ꯫ ꯁꯤꯊꯔꯛꯄ ꯊꯥꯕꯜ ꯑꯣꯏꯕꯅ ꯈꯔꯗꯤ ꯃꯝꯂꯦ, ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯌꯦꯛ ꯑꯣꯏꯅ ꯈꯔꯗꯤ ꯎꯔꯦ꯫ ꯃꯃꯤꯠ ꯑꯗꯨꯅ ꯃꯐꯝ ꯑꯃꯕꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃꯈꯛ ꯇꯣꯞꯅ ꯇꯣꯉꯥꯟꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯂꯝꯍꯥꯡ ꯑꯣꯏꯕꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯁꯤꯠꯂꯝꯃꯤ꯫ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯗꯨꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯟꯗꯟꯅ ꯅꯤꯡꯉꯥꯏꯗꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯝꯅꯃꯛꯇꯨ ꯇꯨꯡꯑꯣꯏꯅꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯎꯊꯛ ꯑꯗꯨꯗ ꯍꯪꯒꯠꯅ ꯌꯦꯡꯈꯠꯂꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯧꯔꯤ ꯑꯗꯨꯕꯨ ꯎꯁꯥ ꯑꯃꯗ ꯂꯪꯈꯠꯂꯤ, ꯑꯗꯨꯒ ꯄꯜꯍꯜꯂꯤ꯫ ꯑꯇꯣꯞꯄ ꯊꯧꯔꯤ ꯃꯇꯣꯜ ꯑꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯆꯦꯠꯅ ꯑꯃꯨꯛ ꯀꯤꯁꯤꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯥꯝꯂꯕ ꯈꯨꯜ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯒꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯌꯥ ꯅꯛꯄ ꯂꯝꯍꯥꯡꯒ ꯇꯥꯏꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯇꯥꯎ ꯇꯣꯂꯦꯟ, ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯦ ꯐꯅꯗꯤ ꯂꯥꯞꯂꯦꯀꯣ? ꯍꯥꯏꯐꯦꯠ ꯌꯥꯝꯅ ꯂꯥꯞꯂꯦꯕꯨ? ꯍꯛꯆꯥꯡꯁꯤ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ." "ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ, ꯀꯗꯥꯏꯗ ꯄꯣꯊꯥꯁꯤꯒꯦ?" ꯇꯣꯂꯦꯟꯅ "ꯇꯨ, ꯑꯁꯤꯗ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯁꯦ, ꯃꯁꯤꯗ ꯆꯪꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯑꯣꯏꯅ ꯄꯣꯊꯥꯔꯁꯤ꯫ ꯄꯥꯝꯕꯤꯁꯤꯁꯨ ꯕꯣꯔꯣꯏꯔ ꯈꯪꯗꯦ, ꯈꯔꯗꯤ ꯄꯥꯟꯕ ꯃꯥꯜꯂꯤ꯫ ꯃꯨꯟꯗ꯭ꯔꯤꯗ ꯁꯤꯗꯤ ꯆꯥꯕ ꯀꯩꯁꯨ ꯌꯥꯈꯤꯔꯣꯏ꯫ ꯆꯥꯗ꯭ꯔꯕꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯣꯔꯣꯏ ꯃꯈꯣꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤꯠꯀꯥꯁꯦ ꯑꯃꯠꯇ ꯍꯦꯛ ꯁꯤꯠꯇꯦꯅꯦ꯫ ꯍꯛꯆꯥꯡꯁꯤ ꯍꯨꯃꯥꯡ ꯁꯧꯕꯅ ꯌꯥꯗ꯭ꯔꯦ ꯏꯇꯥꯎ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯒꯗꯕ ꯃꯐꯝꯁꯤꯕꯨ ꯀꯗꯥꯏꯗꯕꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯣ?" "ꯑꯩꯁꯨ ꯆꯞ ꯆꯥꯕꯤ ꯃꯐꯝꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯇꯥꯗꯅ ꯍꯥꯏꯔꯛꯄꯗ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯐꯝ ꯁ꯭ꯋꯥꯏꯗꯒꯤꯕꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗ, ꯑꯗꯨꯕꯨ ꯃꯅꯥꯒ ꯁ꯭ꯋꯥꯏꯗ ꯈꯨꯜ ꯇꯥꯕ ꯃꯐꯝꯕꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦꯅꯦ." ꯆꯥꯎꯔꯦꯟꯅ "ꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯅꯥꯀꯟꯗꯒ ꯈꯨꯜ ꯂꯩꯕ ꯖꯥꯠꯂꯥ? ꯂꯩꯔꯝꯂꯕꯗꯤ ꯃꯐꯝꯗꯣ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯑꯃꯨꯛ ꯌꯦꯡꯂꯨꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ?" "ꯉꯥꯏꯈꯣꯗ, ꯋꯥꯔꯦ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯕꯗ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ, ꯑꯗꯨꯒ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ." "ꯏꯇꯥꯎ ꯇꯣꯂꯦꯟ, ꯇꯨ, ꯑꯁꯣꯝꯒꯤ ꯆꯤꯡ ꯃꯅꯨꯡ ꯑꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨꯅꯦ꯫ ꯆꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡꯁꯦ, ꯃꯈꯣꯛ ꯋꯥꯏꯗ ꯂꯣꯏꯅ ꯀꯛꯈꯤꯕꯒꯤ ꯂꯩꯔꯤꯕꯁꯦ, ꯃꯐꯝꯁꯦ ꯂꯪꯐꯩ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯁꯨꯐꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯃꯐꯝꯗꯨꯕꯨ ꯐꯪꯂꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯊꯕꯛ ꯐꯖꯅ ꯍꯦꯛꯇ ꯁꯨꯔꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ." "ꯁꯦꯜꯕꯨꯗꯤ ꯇꯥꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯕꯨ ꯑꯁꯤꯒꯨꯝꯕ ꯂꯝꯃꯥꯡ ꯑꯁꯤꯗꯒꯅꯦ ꯑꯍꯤꯡ ꯌꯥꯔꯦꯛꯇꯨꯅ ꯂꯩꯕꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯒꯗꯧꯔꯤꯗ ꯑꯩꯍꯥꯛꯇꯤ." "ꯀꯔꯤꯒꯤ ꯀꯤꯒꯗꯣꯏꯅꯣ? ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯑꯩꯁꯨ ꯌꯥꯎꯔꯤꯁꯤꯗꯤ." ꯃꯈꯣꯏ ꯑꯅꯤ ꯕꯣꯔꯣꯏ ꯃꯈꯣꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯕꯣꯔꯣꯏ ꯃꯇꯣꯟꯗ ꯇꯣꯡꯂꯝꯕ ꯆꯦꯛꯂꯥꯆꯥ ꯎꯆꯦꯛꯁꯤꯡ ꯀꯌꯥꯁꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯥꯗ ꯐꯝꯂꯤꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯟꯅ ꯎꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯅꯩ, "ꯏꯇꯥꯎ, ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯃꯇꯥꯡ ꯆꯥꯗꯅ ꯄꯨꯂꯞ ꯍꯦꯛꯇ ꯄꯥꯏꯊꯣꯛꯈ꯭ꯔꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯁꯤꯕꯣ?" "ꯍꯣꯏꯅꯦ ꯏꯇꯥꯎ, ꯎꯊꯛꯁꯤꯗ ꯀꯔꯤ ꯂꯩꯔꯕꯖꯥꯠꯅꯣ? ꯂꯤꯟꯒ ꯂꯩꯔꯕ ꯍꯥꯏꯋꯥꯅꯤ꯫ ꯂꯩꯔꯝꯂꯣꯏꯗ." "ꯐꯔꯦ ꯑꯗꯨꯗꯤ, ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯁꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯈꯨꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯔꯁꯤ." "ꯍꯣꯏ ꯏꯇꯥꯎ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯆꯤꯡ ꯅꯥꯀꯜ ꯑꯗꯣꯝꯗ ꯍꯩꯖꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ
ꯈꯨꯜ ꯃꯁꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯏꯇꯥꯎ, ꯈꯨꯜ ꯇꯥꯔꯦꯅꯦꯍꯦ! ꯃꯐꯝꯁꯤ ꯁꯣꯏꯅ ꯆꯨꯝꯂꯝꯒꯅꯤ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈꯤꯒꯅꯤ꯫ ꯌꯨꯝ ꯑꯃꯗ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ꯫ ꯑꯃꯨꯛ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯐꯔꯛ ꯑꯃꯨꯛ ꯇꯥꯒꯗꯧꯔꯤꯕꯅꯤ." ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝ ꯑꯃꯗ ꯍꯥꯟꯅ ꯆꯪꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯂꯩ꯫ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯁꯤꯡꯁꯨ ꯂꯣꯏꯅ ꯑꯣꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯇꯣꯂꯦꯟꯅ ꯀꯧꯔꯝꯃꯤ꯫ "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣ꯫ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯇꯧꯕꯅꯤ." ꯑꯅꯤ ꯑꯍꯨꯝꯂꯛ ꯀꯧꯔꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯛꯂꯛꯏ꯫ ꯑꯍꯜ ꯅꯨꯄꯤꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯤꯅꯤ꯫ ꯈꯨꯜꯂꯥꯛꯄꯤꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ?" ꯇꯣꯂꯦꯟꯅ, "ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯊꯥꯞꯂꯕ ꯈꯨꯜ ꯑꯃꯗꯒꯤꯅꯤ꯫ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤꯕꯨ ꯃꯤ ꯃꯌꯥꯝꯅ ꯂꯥꯛꯅꯕ ꯊꯕꯛ ꯁꯨꯅꯕ ꯃꯐꯝ ꯑꯗꯨꯕꯨ ꯅꯠꯇꯕ꯭ꯔꯥ?" "ꯃꯥꯅꯤ, ꯃꯐꯝꯁꯤ ꯃꯌꯥꯝꯒꯤ ꯂꯥꯡꯐꯩꯕꯨꯡꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯈꯣꯀꯣ꯫ ꯑꯩꯅꯦ ꯏꯄꯨꯔꯣꯏꯕ ꯈꯨꯜꯂꯥꯛꯄꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯜꯂꯥꯛꯄꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯆꯥꯎꯔꯦꯟꯗ ꯌꯦꯡꯗꯨꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, "ꯑꯍꯜ ꯅꯨꯄꯤꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ." ꯏꯃꯨꯡꯗꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯈꯨꯜꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯃꯈꯣꯏꯁꯨ ꯈꯪꯂꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯀꯧꯁꯤꯟꯗꯨꯅ ꯐꯤꯗꯥ ꯑꯃꯗ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯊꯥꯞꯂꯕ ꯈꯨꯜꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ? ꯐꯔꯦ, ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ." ꯆꯥꯎꯔꯦꯟꯅ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯀꯗꯣꯝꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯣ?" "ꯑꯁꯣꯝꯒꯤ ꯍꯥꯏꯗꯣꯛꯈꯤꯕ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯣꯝꯗꯅꯤ꯫ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯎ ꯌꯥꯟꯗꯨꯅ ꯁꯨꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯊꯕꯛ ꯄꯨꯝꯕꯁꯤ ꯏꯍꯥꯡ ꯂꯩ ꯍꯥꯏꯗꯨꯅꯅꯦ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯐꯅ ꯇꯥꯟ ꯆꯥꯔꯦ꯫ ꯅꯈꯣꯏꯅ ꯊꯕꯛ ꯁꯨꯔꯣ, ꯃꯗꯨꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯄꯤꯒꯅꯤ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎꯖꯩ꯫ ꯆꯥꯎꯔꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯈꯨꯜꯂꯥꯛꯄ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯅ ꯀꯗꯣꯝꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯣ?" "ꯂꯩꯐꯝꯒꯤꯗꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯣꯝꯗ ꯈꯥꯡꯄꯣꯛ ꯈꯔ ꯁꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯍꯥꯡꯕꯁꯨ ꯌꯥꯎꯕꯅꯤ꯫ ꯃꯗꯨꯗ ꯍꯦꯛ ꯂꯩꯔꯣ." ꯆꯥꯎꯔꯦꯟꯅ, "ꯆꯤꯡꯌꯥꯔꯣꯝꯗꯔꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ?" ꯍꯣꯏꯅꯦ, ꯊꯕꯛ ꯁꯨꯕ ꯃꯤꯈꯩꯗꯤ ꯃꯗꯨꯗ ꯂꯣꯏꯅ ꯂꯩꯍꯜꯂꯤ꯫ ꯅꯈꯣꯏꯁꯨ ꯑꯗꯨꯗ ꯂꯩꯕ ꯇꯥꯏ꯫ ꯃꯗꯨꯗ ꯆꯠꯇꯨꯅꯅꯦ ꯑꯣꯏꯅ ꯂꯩꯔꯨꯔꯣꯀꯣ." ꯇꯣꯂꯦꯟꯅ, "ꯐꯅꯤ, ꯑꯩꯈꯣꯏ ꯂꯩꯔꯨꯔꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯀꯩꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯆꯥꯅꯕ ꯆꯦꯡ ꯆꯥꯛ ꯈꯔꯗꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯌꯨ." ꯍꯣꯏ, ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯆꯥꯅꯕ ꯆꯦꯡ ꯆꯥꯛ ꯈꯔ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯂꯧꯔꯗꯨꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯟꯗꯨ ꯆꯤꯡꯌꯥꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯟꯗꯤ ꯈꯔ ꯀꯤꯒꯜꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯀꯤꯒꯟꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯂꯩꯒꯗꯣꯏꯁꯦ ꯑꯁꯤꯗ ꯑꯣꯏꯔꯕ? ꯆꯤꯡꯌꯥꯒꯤ ꯂꯝꯍꯥꯡꯁꯤꯗ?" ꯇꯣꯂꯦꯟꯅ, "ꯀꯩꯗꯧꯒꯦ? ꯃꯤ ꯄꯨꯝꯅꯃꯛ ꯃꯁꯤꯗ ꯂꯣꯏꯅ ꯂꯩ ꯍꯥꯏꯗꯅ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯒꯤꯁꯤꯕꯨ ꯀꯤꯔꯤꯕ ꯍꯥꯏꯗꯨꯔꯣ?" "ꯀꯤꯗꯦꯗ, ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦꯗ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯇ ꯑꯣꯏꯕꯁꯤꯗ ꯈꯔ ꯈꯖꯤꯛ ꯈꯧꯇꯛ ꯆꯥꯕꯒꯤ ꯋꯥꯅꯤꯗ." "ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯍꯥꯟꯅꯅꯦ ꯁꯤꯜ ꯂꯥꯡꯁꯤ." ꯃꯐꯝ ꯑꯗꯨꯗ ꯎ ꯀꯛꯈꯤꯕꯒꯤ ꯈꯔꯁꯨ ꯂꯩꯔꯤ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯅ ꯈꯥꯡꯄꯣꯛ 4-5 ꯑꯃꯁꯨ ꯂꯩꯔꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯥꯟꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯝꯕ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯟꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ
ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯃꯔꯝ ꯑꯃꯁꯨ ꯂꯩ꯫ ꯃꯔꯝ ꯑꯁꯤ ꯈꯨꯟꯖꯥꯒꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯈꯪꯕ ꯌꯥꯎꯏ, ꯑꯗꯨꯒ ꯅꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯟꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯂꯩꯕ ꯌꯥꯕ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯖꯅ ꯏꯪꯊꯤꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯐꯝꯖꯥꯎ ꯑꯃ ꯊꯥꯔꯦ, ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯃꯥꯡꯗꯅ ꯆꯥꯛꯈꯨꯝ ꯃꯆꯥ ꯑꯃꯁꯨ ꯁꯦꯝꯂꯦ꯫ ꯃꯊꯛꯇ ꯐꯤꯌꯥꯟ ꯑꯅꯤ ꯑꯃ ꯁꯦꯝꯂꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯂꯣꯏꯅ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯇꯝꯁꯨ ꯃꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯗ꯭ꯔꯦ꯫ ꯈꯨꯂꯥꯛꯄꯅ ꯄꯤꯔꯛꯄ ꯆꯦꯡꯆꯥꯛ ꯑꯗꯨꯕꯨ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛꯇꯨ ꯉꯟꯅ ꯊꯣꯡꯗꯣꯛꯇꯨꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯖꯥꯎꯗ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯆꯥꯎꯔꯦꯟꯕꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ, "ꯍꯌꯦꯡ ꯑꯌꯨꯛꯇ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯤ, ꯑꯗꯨꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯧꯔꯁꯤ꯫ ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯔꯤꯉꯩꯁꯤꯗ ꯊꯕꯛ ꯈꯔ ꯌꯥꯝ ꯁꯨꯍꯧꯁꯤ꯫ ꯑꯩꯈꯣꯏ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯕ ꯌꯥꯗꯦ꯫ ꯌꯨꯝꯗ ꯏꯇꯨ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤ." ꯆꯥꯎꯔꯦꯟꯅ, "ꯊꯕꯛꯄꯨꯗꯤ ꯉꯝꯂꯤꯕ ꯃꯈꯩ ꯁꯨꯔꯁꯤ꯫ ꯁꯨꯒꯦ ꯍꯥꯏꯗꯨꯅꯕꯨ ꯂꯪꯐꯩꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯩꯗꯤ ꯏꯁꯥꯁꯦ ꯏꯆꯤꯡꯗ ꯍꯦꯛ ꯆꯤꯡꯅꯩ." "ꯀꯔꯤꯅꯣ ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯨꯕꯣ?" "ꯈꯪꯗꯦ, ꯆꯤꯡꯅꯕꯁꯨ ꯐꯥꯎꯏ, ꯑꯗꯨꯒ ꯏꯁꯥꯁꯤꯗ ꯑꯀꯤꯕꯁꯨ ꯐꯥꯎꯏ꯫ ꯂꯝꯍꯥꯡꯒ ꯑꯣꯏꯕꯒ ꯑꯩ ꯏꯁꯥꯁꯦ ꯏꯁꯥꯒꯤ ꯍꯥꯟꯅꯒ ꯈꯔ ꯀꯤꯒꯟꯕꯒ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯅꯤꯃꯛ ꯄꯨꯂꯞ ꯍꯦꯛꯇ ꯄꯨꯟꯁꯤꯟꯈ꯭ꯔꯦ." ꯇꯣꯂꯦꯟꯅ, "ꯑꯗꯨꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯥ ꯃꯥꯟꯗꯕꯗꯣ ꯇꯧꯅꯣꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥꯅꯕꯨ ꯀꯤꯖꯩ ꯀꯥꯏꯅ ꯌꯥꯝ ꯄꯛꯇꯦꯀꯣ ꯏꯇꯥꯎ." ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯍꯥꯟꯕ ꯃꯐꯝ ꯍꯣꯡꯕꯅ ꯇꯨꯝꯊꯧ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯁꯣꯝꯗꯗꯤ ꯆꯥꯎꯔꯦꯟꯗꯤ ꯃꯁꯥꯗꯨ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ꯫ ꯃꯄꯥꯜꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯎꯅꯥ ꯋꯥꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯇꯥꯔꯒ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯏꯁ, ꯀꯔꯤ ꯈꯣꯟꯖꯦꯜꯅꯣ ꯑꯩꯅ ꯇꯥꯔꯤꯕꯁꯤꯕꯣ? ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯅꯥ ꯋꯥꯅꯥꯒꯤ ꯃꯊꯛꯇ ꯃꯈꯣꯡꯅ ꯅꯦꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜꯅꯤꯅꯦ꯫ ꯃꯈꯣꯜꯁꯦ ꯌꯥꯝ ꯅꯛꯅꯁꯨ ꯇꯥꯏ꯫ ꯑꯩꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦꯗ꯫ ꯏꯇꯥꯎ ꯇꯣꯂꯦꯟꯁꯤꯕꯨ ꯃꯈꯣꯜꯁꯤꯕꯨ ꯀꯔꯤꯝꯇ ꯇꯥꯗꯕ ꯖꯥꯠꯂꯥ?" ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯣꯜꯗꯨ ꯇꯞꯅ ꯃꯇꯥꯎꯕꯨ ꯀꯧꯔꯛꯏ, "ꯏꯇꯥꯎ, ꯏꯇꯥꯎ." "ꯑꯍꯥꯎ, ꯀꯩꯗꯧꯔꯒꯦ?" "ꯃꯄꯥꯜꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯝꯇ ꯇꯥꯗꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯎꯅꯥ ꯋꯥꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜꯁꯤꯕꯨꯔꯣ?" "ꯍ? ꯎꯅꯥ ꯋꯥꯅꯥꯅ ꯂꯦꯡꯕꯒꯤ ꯃꯈꯣꯜ?" ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩ ꯃꯌꯥꯏ ꯊꯥꯡꯒꯦ." "ꯑꯦ, ꯑꯩꯈꯣꯏ ꯑꯅꯤꯗ ꯇꯨꯝꯂꯒ ꯅꯪꯅ ꯃꯌꯥꯏ ꯊꯥꯡꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯣ ꯏꯇꯥꯎ?" "ꯑꯍꯥ, ꯑꯩꯈꯣꯏ ꯑꯅꯤꯇꯅꯤꯀꯣ ꯇꯨꯝꯃꯤꯁꯦ꯫ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯀꯤꯔꯦꯕꯣ." "ꯇꯨꯝꯅꯕ ꯇꯧꯔꯣ, ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ, ꯉꯥꯏꯍꯥꯛꯇ ꯐꯖꯅ ꯇꯨꯝꯈꯤꯁꯤꯀꯣ." ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯣꯂꯦꯟꯗꯨ ꯅꯈꯣꯛꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯗꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯂꯣꯏꯅꯈꯤꯕꯅ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨꯗꯤ ꯆꯦꯠꯅꯗꯨꯃ ꯎꯏꯁꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ꯫ ꯍꯦꯛ ꯍꯧꯒꯠꯄꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯠꯇꯨꯅ ꯈꯨꯂꯥꯛꯄꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯦ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛꯅ ꯀꯔꯤꯅꯣ, ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯇꯥꯛꯄꯤꯔꯣ." ꯈꯨꯂꯥꯛꯄꯅ, "ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯆꯤꯡꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯗꯒꯤ ꯑꯆꯧ ꯑꯆꯧꯕ ꯎ ꯈꯜꯂꯒ ꯌꯥꯟꯒꯗꯕꯅꯤ꯫ ꯌꯥꯜꯂꯕ ꯎꯁꯤꯡꯗꯣ ꯑꯃꯨꯛ ꯃꯩꯆꯝ ꯑꯣꯏꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯈꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯃꯗꯨꯕꯨ ꯈꯨꯟꯖꯥ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯩꯅꯩ, ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯗꯁꯨ ꯁꯦꯜ ꯂꯧꯔꯒ ꯌꯣꯟꯒꯗꯧꯔꯤꯕꯅꯤ." ꯇꯣꯂꯦꯟꯅ, "ꯍꯣꯏ, ꯑꯩꯈꯣꯏ ꯊꯕꯛ ꯐꯖꯅ ꯁꯨꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯑꯁꯨꯃꯜ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯍꯧꯔꯒꯦ." "ꯉꯥꯏꯈꯣꯀꯣ, ꯎ ꯌꯥꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯣ ꯑꯩ ꯄꯨꯊꯣꯔꯛꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯤꯡꯖꯪꯅꯆꯤꯡꯕ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯄꯤꯔꯝꯃꯤ꯫ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯟ
ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨꯕꯨ ꯈꯨꯂꯥꯛꯄꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯣꯏꯕ ꯌꯥꯈꯤꯒꯗ꯭ꯔꯥꯅꯦ? ꯑꯣꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ, ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕꯒ ꯂꯣꯏꯅ ꯃꯌꯨꯝꯗ ꯆꯦꯟꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯡꯖꯪ ꯄꯥꯏꯕ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯆꯤꯡꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤꯁꯦ ꯌꯥꯟꯊꯠꯄ ꯉꯝꯗꯦ꯫ ꯄꯥꯝꯕꯤꯁꯤꯕꯨ ꯌꯥꯟꯊꯠꯄ ꯉꯝꯂꯕꯗꯤ ꯈꯔ ꯃꯈꯩ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯈꯨꯟꯖꯥꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄꯁꯨ ꯉꯝꯕ ꯅꯠꯇꯦ, ꯂꯨꯗꯧꯔꯤ꯫ ꯇꯣꯂꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯟꯗꯨ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯍꯧꯕ ꯎ ꯑꯗꯨꯕꯨ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ, ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯥꯟꯒꯗꯧꯔꯤꯕ ꯎꯁꯤꯕꯨ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ? ꯈꯨꯂꯥꯛꯄꯅꯗꯤ ꯑꯆꯧꯕ ꯎꯁꯤꯡ ꯈꯜꯂꯒ ꯌꯥꯜꯂꯣ ꯍꯥꯏꯔꯤ꯫ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯁꯤꯗꯤ ꯄꯪꯆꯥꯎ ꯆꯥꯎꯕ ꯎꯕ ꯌꯥꯎꯕ ꯎꯗꯦ꯫ ꯑꯁꯣꯝ ꯈꯔ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯍꯣꯏ, ꯑꯁꯣꯝꯗꯅ ꯎꯁꯤꯡꯁꯨ ꯈꯔ ꯀꯨꯡꯅ ꯍꯧꯕ ꯎꯏ, ꯍꯦꯛꯇ ꯌꯦꯡꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡ ꯃꯅꯨꯡꯗ ꯈꯔ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯇꯨ, ꯃꯁꯤꯗ ꯍꯧꯔꯤꯕ ꯎ ꯑꯁꯦ ꯁꯤꯃꯗꯤ ꯐꯖꯅ ꯆꯥꯎꯔꯦ, ꯃꯁꯤ ꯑꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯌꯥꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯎ ꯑꯗꯨꯕꯨ ꯆꯥꯎꯔꯦꯟꯅ ꯌꯥꯟꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯇꯣꯂꯦꯟꯅ ꯆꯥꯎꯔꯦꯟꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯝꯇ ꯉꯥꯏꯈꯣ, ꯁꯤꯡꯖꯪ ꯑꯗꯣ ꯑꯃꯨꯛꯇ ꯊꯝꯈꯣ꯫ ꯎ ꯋꯥ ꯌꯥꯟꯕꯁꯦ ꯌꯥꯜꯂꯝꯗꯥꯏꯗ ꯃꯈꯣꯏꯒꯤ ꯃꯃꯜ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯕꯗꯥꯏꯅꯦ? ꯆꯥꯎꯔꯦꯟꯅ ꯁꯠ ꯈꯨꯝꯂꯛꯏ, ꯃꯃꯜ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯀꯣꯟꯌꯥꯏ, ꯂꯨꯄꯥ ꯀꯣꯟꯌꯥꯏ, ꯍꯩꯂꯩ ꯂꯧꯔꯒꯗꯣꯏꯅꯣ? ꯌꯥꯟꯒꯗꯣꯏꯕ ꯎꯁꯤꯁꯨ ꯑꯃꯈꯛꯇ ꯅꯠꯇꯦ꯫ ꯎ ꯑꯌꯥꯟ ꯈꯨꯗꯤꯡꯒꯤ ꯑꯗꯨꯅ ꯃꯃꯜ ꯄꯤꯗꯨ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯤ ꯎꯒꯤ ꯃꯃꯜ ꯄꯤꯒꯗꯣꯏꯅꯣ? ꯁꯤꯡꯖꯪ ꯑꯁꯤꯅ ꯍꯦꯛꯇ ꯌꯥꯟꯕ ꯍꯧꯔꯒꯗꯧꯅꯤ꯫ ꯇꯣꯂꯦꯟꯅ, ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ, ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯩ ꯍꯥꯏꯗꯅ ꯑꯗꯨꯛ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯃꯛ ꯌꯥꯜꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯦꯞꯅꯗꯨꯅ ꯎ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯌꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯌꯨꯛꯇꯒꯤ ꯌꯥꯜꯂꯛꯄꯗꯨꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯎ ꯑꯗꯨꯃ ꯌꯥꯟꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯔꯤꯕ ꯎ ꯑꯣꯏꯕꯅ ꯄꯥꯛ ꯍꯦꯛ ꯇꯠꯂꯨ ꯍꯥꯏꯕꯁꯨ ꯌꯥꯗꯕꯅꯤ꯫ ꯆꯥꯎꯔꯦꯟꯅ ꯍꯥꯏꯔꯛꯏ, ꯈꯨꯠ ꯀꯥꯏꯁꯦ ꯂꯣꯏꯅ ꯍꯨꯕꯥꯠꯂꯦ, ꯊꯕꯛ ꯁꯨꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯕ ꯖꯥꯠꯅꯤꯀꯣ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯕ ꯉꯥꯛꯇꯅꯤꯗ, ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯑꯝꯇ ꯂꯩꯕ ꯍꯧꯅꯗꯦ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯁꯨꯕ ꯇꯥꯕꯅꯤ ꯐꯅ ꯋꯥꯔꯁꯨ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯃꯇꯝꯁꯤꯁꯨ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯏ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯆꯥꯛ ꯐꯠ ꯊꯣꯡꯒꯠꯁꯤ, ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯁꯤ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯉꯁꯤꯅ ꯅꯪ ꯊꯣꯡꯂꯣ, ꯍꯌꯦꯡꯅ ꯑꯩ ꯑꯃꯨꯛ ꯊꯣꯡꯕꯤꯔꯒꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤ ꯆꯤꯡꯈꯣꯡꯗꯅꯤ꯫ ꯆꯤꯡꯌꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗꯅ ꯈꯣꯡ ꯂꯝꯕꯤ ꯑꯃꯈꯛ ꯂꯩ꯫ ꯂꯝꯕꯤ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤ꯫ ꯕꯣꯔꯣꯏ ꯄꯥꯝꯕꯤꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯈꯧꯇꯛ ꯆꯥꯕ, ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯏꯇꯧ ꯇꯧꯏ꯫ ꯃꯇꯧ ꯑꯁꯤ ꯆꯥꯎꯔꯦꯟꯗꯤ ꯐꯥꯎꯔꯤ, ꯑꯗꯨꯕꯨ ꯇꯣꯂꯦꯟꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯐꯝꯖꯥꯎ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯄꯥꯟꯗ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯇꯨꯅ ꯇꯦꯡꯊꯥꯗꯨꯅ ꯂꯩꯕꯒꯤ ꯃꯈꯣꯜꯗꯨ ꯇꯨꯝꯂꯤꯕ ꯆꯥꯎꯔꯦꯟꯅ ꯍꯦꯛ ꯇꯥꯔꯨꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯆꯥꯎꯔꯦꯟꯗꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯄꯥꯜꯗꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ꯫ ꯉꯥꯏꯍꯥꯛ ꯀꯞꯂꯝꯂꯒ ꯑꯃꯨꯛ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯀꯤꯃꯜꯂꯗꯨꯅ ꯇꯨꯝꯂꯤꯕ ꯃꯇꯥꯎ ꯇꯣꯂꯦꯟꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ, ꯑꯝꯇ ꯍꯧꯒꯠꯂꯨꯁꯤ, ꯁꯤ ꯍꯧꯒꯠꯂꯨ ꯍꯥꯏꯔꯒ꯫ ꯑꯗꯨꯝꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯇꯣꯂꯦꯟꯗꯨ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯃꯆꯤꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯄꯥꯜꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯇꯨ ꯂꯩꯔꯤ, ꯈꯣꯟꯖꯦꯜꯁꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯥꯗꯕ ꯍꯥꯏ ꯋꯥꯅꯤ, ꯑꯩꯗꯤ ꯌꯥꯝ ꯀꯤꯔꯤ꯫ ꯋꯥꯍꯩꯁꯤꯗ ꯇꯣꯂꯦꯟꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅꯣꯗ, ꯑꯩꯗꯤ ꯑꯝꯇ ꯇꯥꯗꯦ, ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯤ ꯇꯨꯝꯃꯨ, ꯍꯌꯦꯡ ꯌꯥꯍꯧ ꯊꯦꯡꯅꯕꯅꯤ, ꯑꯩꯗꯤ ꯇꯨꯝꯃꯦꯀꯣ, ꯑꯃꯨꯛ ꯍꯧꯗꯣꯔꯛꯀꯅꯨꯀꯣ꯫ ꯃꯅꯥꯀꯣꯡ ꯑꯅꯤꯗ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ
Mapalda lambi gi nakalda horiba asobo boroi pambidu masa pumba tekthaduna lebak makhada dam launa auba khonjel amada takhirami maduda saurendi khangpre he khangi is kaino zikidudi ura boroi pambira kaino amati adukreni ahin sida karamnana akal manung sisi pasnate ai dion thona kireda ai koina lari mafamse hainabi mafam kado oiraba zala soidin oirungani masadu kibane hemanduna ahinga duma tumthau haiba sungya yaramde mathangi numitni ayukta nganta haugatuna makhoi anidu sing manung aduda khara sangsillaga uyalusi haiduna hainarami tolen hairai ito ayugi saksamang sida asobu matumna yanba ngamlabdi yari horen chaksa batoklo matungdana usingdo amuk khairasu chawrena ngarang ahingi wafamdu ningsinglaktuna matang sida hairai itaw aduga lari akoibasida usawasane teklaga tabra haina amti yengu kaigino dunamo ngarang ahingda nangna mutungkhrakanda asobu uzawra ugi masara matektuna damlauna takibai wani mataududa idi kaya kikre adawriba bori pambise asira haina khanmani adubu asimudi natra male kaisu tawdan leiri isi amti yengumi tolena nangna haibu wasibu aidi nangna haibase sukta haik thajadabani adu hoi phari yengagi asi haiduna makoi ani sangna akoiba mafam adwaida usawasa teklaga leibra haiduna koyeng yenglami adubu amata leibadi uramde matawasida tolenu sauningba phawraduna hairai hera daitaw nangi sengwanda apang masiri baiduro tesu tektabu usawasa dubu ti haidana aiba matam mangka yengale wani nangko nang haibasini chawrendu makona makokto hotun hairai aibu ngarangaibu makolda hungna tasina takhida aduga matau kramne leramjino mi atopanaga pukhra chalani adu sunaloi khangjada oyu matau sida aidi pangki de ki bai du oiri makhata na wakhaldu khantharujre makuta khusu paiduna makoi ani uyan mapunna chatminarami numidangi matamni numidangi saktu saba loiraduna makoi ani tumna bahaiduna phamjawadu tumthanarami tolen hairai ngarang u mayalaba ngasi su mayalaba loina sukhaidok ani du surese itaw thama sida leptani yan mataradi phanyam yani se thama phasana u yalasi aduga yumlumna satnaba chawrena maduga lari taw tumbase ai hana tumgi ai tumji khai nang tungunu ai de hekta tumba yadeba tolena hiraibo nangama natei sabu amte haidi aina suyam tumningi sibu tumda khai nang han tumangayu kaina tolena amuk makha tarai thaina alaman singnai ba langphai satpagi wari mayam linabado nang kaisu khangde langphai satlabadi hingnabu pungsa sagadabani chaningi saningde hawi hawte haiduna chilhau thibu yade langpai satpa haibasimaktabu umangda wamangda hekta waithungduna layugadawribani akiba thawdok kayane thengnabagi wariga mayam likhibado nangbu loina kawrabrani he chawrena akibagi wariga palakanu de taw aina khraga kibaga yare tumjaruna tolena langphoi salingai khangpok manungda tumlingai da ahingi matamda lairemina kokthokpa heloina senba thawaina hatpa mayam leibado ito ahingda kariguma panthokningwa tarasu khangjiluko nathanda thokchalak aduga aingonda soktorkanu ai tumme asi hairaga tolendi masadu sieptuna tumkhirami chawrensu mamitu usinduna tumnabu hotnarami ahingi matamni tolendo ahinga duda makhong yamna hamninglaklammi tumliba matau chawrenbu amuk yingi aibu itawsibu hawdokkhisirani hawdoklarogeda ai thanta oina dum thoge
Makhong hamningbagi mayai aduna masada akiba amata changkhidre. Tolendi hanadagisu khara kigandaba nupa haibadu oirami. Mathanta haugatuna mapalda thoklammi. Khangpok adudagi khara kumthai. Chingkhung aduwaida leiba habung amagi marakta changsinduna makhong hamlammi. Tanja sida kanagumba mana soro lakpagi makol ama taraklami. Makol aduda mangaktu thangatuna akoibatuda koyenglami amuksu khali. Na oiribuzana khonjel asibu natragana itaw chawren oirajala hoida oirungani mahaksu mapan thongingpagi tholakpo oiramnida. Asumna khandoktuna muklei soro tarama makholdu yamna nakna muk taraklami handakti akiba ma phawraklami. Makholdu thokna hairei. Hai kanano itaw chawrel nanglo. Amuk yengi amubu saktam amana u amagi marumda laisinu laikhibadu haifet urami madu ubada phuk hawgali aduga hairei. Itaw u marumduda kaidorinu nangbo. Mahaki wakhaldadi mataw chawreni haina leirami. Ukhung adu tamna sangsili matawbu sukawi. Itaw kari torinu nangbo. U marum madudagi chawrengi mangaktu satthindurai aduga hairei. Itaw aisi mapan thokningaidana tholakpani. Adu ngasaina aham mahata oirasu haiba yatro aidi kayada kirure. Itawbu karisu kide haidaine. Aisu mini kidrabadi kaino matungdadi adumna tawnuko lau imungda changasi. Ngaikho itaw kaidawrage tu asum nakansida sana lupa khawjaw paiba nupa ama senkre mahakpu amukta tanarusi. Ahingsida kadaidagi sana paiba nupanuda aigi misna uhawrabani. Mahak yamna lapna chelamkhiroi amukta tanarusi lau. Chawrelna themnauduna tolenbu chingadugi manunglumda pusilami. Tolensu asum changlami. Chingadugi manungda asumdi changsili aduga kana amatadi leiba ude. Tolen hairei. Itaw nang naibu pusinduna changlibusibu kadaidanu sibo umung manungsida lau halorosi. Ahingsidane khudongthibuga nangbu suin tare. Adubu chawrendi mahakni mamang thaduna adumuk chatli. Tolenna mabukningda khalli. Itaw chawrendi gyamkiganmani. Aduga mahakna hingsida karisu kidaba magi mawongda chatlibasibu mase itaw chawrel oiramaroi. Asi khanduna makhut aduna mangda chatliba mataw chawrengi lengjum aduda paiduna hai. Itaw nangmu chatpadu lepa haiwani khangpok changlomda halasila omi. Mahakna dumna makhutna lengjumna thambaduda chawrendu chatpadu sapleptuna mamaidu onthoraklami. Mahaki mamaidu ngauraga sitna lami. Mitna tona matapalamdi madubu ubada tolendi pakhat para loikre. Mathwai hingna bahaiduna khangpok tamna thuna selai. Laibak phaduna mathwai phawdi hingjarami. Khangpok manung aduda sangduna mataw chawren bahawduklami. Itaw simi amta hawgalo ayamna kiri. Chawren su hawgatuna hairei. Kaidawragi itaw ahingsida nangna tawisibu kaino. Ngaihaki mamangda oikibasing adubu tolenna chawrenda loina tamlami maduba tabada chawrendi hena kiba haibadu oikre makoi ani ahing aduma yamna wana lelami. Mathangi ayuk aduda tolenna madi chawren makoi anidu khulakpagi mayum tamna satlami. Tolenna khulakpada yengduna hairami. Ipa khulakpa karigumu wafam amata haizage. Masi khanduna aikoi laklibane. Kari wano hekta hayune. Aikoina lainariba chungyagi saru asibu mamang thakta kari karama thokdoga thokiba leige. Mafamdu leibado aikoida aki khang kaya pibugum tawi. Asengmu mafamdo amukta haibiyo. Khulakpana lakliba makhoi anisu thawdok adu thengnare haiba khanglami aduna haukraba sahi kharagi mamangda thokiba
ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯒꯦ ꯈꯟꯗꯨꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯃꯅ ꯊꯣꯛꯇꯨꯅ ꯇꯦꯡꯊꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯤꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯝꯇꯅ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯆꯦꯟꯈꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯦꯟꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯃꯍꯥꯛꯀꯤ ꯋꯥꯔꯣꯏꯁꯤꯟꯁꯨ ꯑꯣꯏꯍꯟꯕ ꯉꯝꯗꯦ꯫ ꯇꯣꯂꯦꯟꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯂꯤꯗꯨꯅ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨ꯫ ꯂꯤꯒꯦ꯫ ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯐꯝꯁꯤ ꯂꯥꯡꯐꯩꯕꯨꯡ ꯑꯃꯗꯤ ꯊꯕꯛ ꯁꯨꯕ ꯃꯤ ꯀꯌꯥꯒꯤ ꯂꯩꯐꯝ ꯑꯣꯏꯗꯨꯅ ꯂꯥꯛꯏ꯫ ꯑꯔꯥꯞ ꯑꯔꯥꯞꯄ ꯈꯨꯜꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯐꯝꯁꯤꯗ ꯌꯥꯔꯦꯛꯇꯨꯅ ꯊꯕꯛꯁꯤꯡ ꯁꯨꯅꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯂꯩꯐꯝꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯣꯏꯅ ꯍꯥꯟꯅ ꯑꯗꯨꯃꯛ ꯑꯣꯏꯅꯔꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯀꯌꯥ ꯁꯥꯗꯨꯅꯁꯨ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯃꯍꯥꯛꯇꯣ꯫ ꯅꯨꯄꯤꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤꯗ ꯊꯕꯛ ꯁꯨꯅꯕ ꯊꯝꯃꯤ꯫ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯦꯡ ꯆꯥꯛ ꯌꯦꯟꯕ, ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯁꯦ ꯃꯉꯣꯟꯗ ꯇꯧꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯈꯣꯏ ꯈꯔꯒꯤ ꯃꯔꯛꯇ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯄ ꯂꯝꯆꯠ ꯆꯨꯝꯗꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯤ ꯀꯅꯥ ꯑꯃ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯕꯨ ꯅꯝꯗꯨꯅ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤꯗꯣ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯅꯣꯡꯃꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯃꯒꯤ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯃꯊꯟꯇ ꯆꯤꯡꯌꯥꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯕꯣꯔꯣꯏ ꯄꯥꯝꯕꯤꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯁꯤꯈꯤꯕꯗꯨꯗꯒꯤ ꯃꯐꯝꯗꯣ ꯌꯥꯝꯅ ꯇꯝꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯃꯇ ꯂꯩꯍꯟꯈꯤꯗꯦ꯫ ꯇꯣꯞꯅ ꯇꯣꯉꯥꯟꯅ ꯆꯤꯡꯌꯥꯔꯣꯝꯗ ꯑꯣꯏꯅ ꯂꯩꯍꯟꯈꯤ꯫ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯦꯡꯊꯥꯏ꯫ ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯦ꯫ ꯈꯔ ꯂꯩꯔꯝꯂꯒ ꯂꯣꯏꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯒ ꯆꯥꯎꯔꯦꯟꯗꯤ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯤꯡ ꯑꯃ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯅ ꯀꯞꯈꯤꯕꯗꯨꯒꯤ ꯑꯗꯨꯒ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯇꯨꯈꯤꯕ ꯑꯗꯨ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯁꯥꯗꯨ ꯇꯨ ꯀ꯭ꯌꯥꯎ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯧꯅꯥ ꯂꯩꯕ ꯇꯣꯂꯦꯟꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯈꯨꯜꯂꯥꯛꯄ, ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨꯕꯨ ꯂꯣꯏꯁꯤꯟꯒꯅꯤ? ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁꯥꯊꯣꯛꯇꯨꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯗꯨꯅ ꯂꯩꯕꯗꯤ ꯈꯛ ꯆꯨꯝꯂꯣꯏ꯫ ꯍꯣꯏ, ꯋꯥꯐꯝꯗꯣ ꯑꯩ ꯍꯥꯏꯒꯦ꯫ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯀꯤꯗꯨꯅ ꯆꯦꯟꯅꯈꯤꯕꯅ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯅꯈꯣꯏ ꯀꯤꯕ ꯌꯥꯗꯦ꯫ ꯊꯕꯛꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗꯦ꯫ ꯂꯥꯡꯐꯩꯗ ꯂꯥꯛꯄ ꯃꯤꯑꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯁꯤꯡꯖꯪꯅ ꯕꯣꯔꯣꯏ ꯄꯥꯝꯕꯤꯗꯨꯕꯨ ꯃꯔꯨ ꯐꯨꯛ ꯌꯥꯟꯊꯠꯀꯗꯕꯅꯤ꯫ ꯃꯗꯨꯕꯨ ꯌꯥꯜꯂꯕꯗꯤ ꯊꯋꯥꯏꯗꯣ ꯑꯗꯨꯃꯛ ꯃꯥꯡꯈꯤꯅꯤ꯫ ꯕꯣꯔꯣꯏ ꯄꯥꯝꯕꯤꯗꯨꯕꯨ ꯌꯥꯟꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯑꯃꯅꯤꯅ ꯀꯩꯅꯣ? ꯌꯥꯟꯕꯕꯨꯗꯤ ꯑꯔꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯟꯅꯕ ꯍꯣꯠꯅꯕꯗꯨꯅꯤ ꯂꯨꯔꯤꯕꯁꯤ꯫ ꯍꯥꯏꯕꯗꯤ ꯃꯇꯧ ꯀꯔꯝꯅ? ꯈꯨꯜꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡꯗꯨ ꯍꯥꯏꯕꯤꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤꯗ ꯂꯩꯍꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ꯫ ꯇꯣꯂꯦꯟ ꯑꯃꯗꯤ ꯆꯥꯎꯔꯦꯟꯗꯨ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯕꯣꯔꯣꯏ ꯑꯗꯨꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ, ꯏꯇꯥꯎ, ꯎ ꯑꯁꯦ ꯃꯔꯨ ꯐꯨꯛꯅ ꯌꯥꯟꯊꯠꯂꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟꯕꯨ ꯊꯝꯃꯝꯃꯁꯤ꯫ ꯆꯥꯎꯔꯦꯟꯅ, ꯏꯇꯥꯎ, ꯎꯁꯥ ꯃꯊꯛꯇꯒ ꯃꯗꯨꯒꯤ ꯊꯋꯥꯏ ꯅꯨꯄꯤꯗꯣ ꯅꯞꯄ꯭ꯔꯅ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯉꯨ꯫ ꯇꯣꯂꯦꯟꯅ, ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯂꯩꯔꯤꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯅꯨꯃꯤꯗꯥꯡꯗꯅꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯀꯗꯕꯗꯨꯗꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯦꯛꯇ ꯌꯥꯟꯕ ꯍꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯎ ꯑꯗꯨꯕꯨ ꯌꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯎ ꯑꯗꯨꯕꯨ ꯍꯦꯛ ꯌꯥꯟꯕ ꯃꯇꯝꯗ
ꯌꯥꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯏ ꯊꯣꯛꯏꯁꯤꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯎꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯅ ꯂꯩꯔꯝꯃꯅꯤ꯫ ꯇꯣꯂꯦꯟꯅ ꯏꯇꯥꯎ, ꯏꯁꯦ ꯊꯣꯛꯀꯦ ꯊꯣꯛꯆꯔꯁꯅꯨ, ꯑꯩꯈꯣꯏ ꯌꯦꯟꯐꯝ ꯊꯣꯛꯄ ꯌꯦꯟꯁꯤ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯟꯈꯤꯅꯤꯅꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯜꯂꯤꯕ ꯈꯨꯗꯤꯡꯒꯤ ꯏ ꯑꯗꯨꯃꯛ ꯊꯣꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯕꯣꯔꯣꯏ ꯄꯥꯝꯕꯤꯗꯨ ꯃꯊꯟꯇ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯗꯤ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯌꯥꯟꯒꯅꯨ, ꯑꯩꯕꯨ ꯌꯥꯟꯒꯅꯨ, ꯑꯩꯕꯨ ꯌꯥꯜꯂꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯇꯣꯂꯦꯟꯅ ꯈꯨꯝꯃꯤ, ꯍꯩ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯨ, ꯑꯩꯈꯣꯏꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎ ꯑꯗꯨꯗ ꯌꯥꯜꯂꯝꯃꯤ꯫ ꯎ ꯃꯅꯨꯡ ꯑꯗꯨꯗ ꯀꯩꯗꯣꯡꯗꯨꯅ ꯂꯩꯕ ꯊꯋꯥꯏ ꯅꯨꯄꯤꯗꯨ ꯑꯅꯥꯕ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯎ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗ ꯐꯟ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟꯗꯅꯤ ꯃꯍꯥꯛꯅ ꯆꯣꯡꯁꯤꯟꯈꯤꯕꯗꯨ, ꯑꯗꯨꯕꯨ ꯃꯗꯨ ꯆꯥꯎꯔꯦꯟꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯇꯣꯂꯦꯟꯗꯨ ꯃꯥꯒꯤ ꯃꯁꯥꯗ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕꯗꯨ ꯊꯋꯥꯏ ꯅꯨꯄꯤꯗꯨꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯡꯖꯪ ꯑꯗꯨꯅ ꯎ ꯑꯗꯨꯗ ꯌꯥꯟꯕꯒꯤ ꯃꯍꯨꯠꯇ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯥꯎꯔꯦꯟꯗꯨ ꯑꯣꯏꯅ ꯌꯥꯟꯒꯗꯕꯒꯤ ꯊꯧꯔꯥꯡ ꯂꯛꯏ꯫ ꯃꯗꯨꯗ ꯆꯥꯎꯔꯦꯟꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯑꯩꯕꯨ ꯌꯥꯟꯒꯗꯕꯒꯤ ꯇꯧꯔꯤꯗꯨꯕꯨ ꯃꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯁꯤꯡꯖꯪꯗꯣ ꯑꯃꯨꯛꯇ ꯃꯈꯥꯗ ꯊꯥꯗꯧ, ꯏꯁꯦ ꯊꯥꯗꯧꯕ꯫ ꯇꯣꯂꯦꯟꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯏꯁꯥꯗ ꯏ ꯊꯣꯛꯄ ꯃꯈꯩ ꯌꯥꯜꯂꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯁꯤꯡꯖꯪ ꯑꯁꯤꯅ ꯌꯥꯟꯒꯅꯤ꯫ ꯏꯇꯥꯎ, ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯊꯣꯛꯈꯤꯅꯕ ꯇꯧꯏ꯫ ꯇꯣꯂꯦꯟꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯩ꯫ ꯇꯣꯂꯦꯟꯅ ꯁꯤꯡꯖꯪ ꯑꯗꯨꯅ ꯆꯥꯎꯔꯦꯟꯗ ꯌꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯥꯎꯔꯦꯟꯅ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯟꯁꯨ ꯃꯁꯥꯅ ꯈꯪꯖꯔꯦ ꯃꯗꯥꯎꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯇꯣꯂꯦꯟꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯍꯥꯛꯁꯨ ꯃꯁꯥꯗ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯃꯍꯥꯛꯀꯤ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯗꯨꯅ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯁꯤꯡꯖꯪ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯣꯂꯦꯟꯒꯤ ꯃꯁꯥꯗꯨ ꯌꯥꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯣꯂꯦꯟꯗ ꯑꯗꯨꯝꯅ ꯌꯥꯟꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯅꯨꯄꯤꯗꯨꯁꯨ ꯆꯣꯡꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯕꯣꯔꯣꯏ ꯄꯥꯝꯕꯤꯗꯨꯕꯨ ꯃꯔꯨ ꯐꯪꯅ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅ ꯎ ꯑꯗꯨꯒ ꯇꯣꯂꯦꯟꯒ ꯁꯤꯕ ꯃꯁꯥꯗꯨꯒ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯊꯋꯥꯏꯒ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯒꯗꯨ ꯂꯩꯔꯝꯂꯦꯅ ꯄꯨꯟꯅ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯆꯥꯎꯔꯦꯟꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯄꯨꯔꯒ ꯆꯥꯎꯔꯦꯟꯗꯨ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡꯌꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯝꯅꯔꯝꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯝꯅꯔꯛꯈꯤꯗ꯭ꯔꯦ꯫ ꯈꯨꯜꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫